ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯝꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯕꯨꯛ ꯑꯗꯨꯗ ꯇꯣꯈꯥꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯈꯣꯏꯅꯧ ꯃꯍꯥꯛ ꯃꯈꯨꯠꯇꯨꯅ ꯍꯨꯝꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯔꯤ꯫ ꯈꯣꯏꯅꯧꯅ "ꯀꯗꯥꯏꯗꯅꯣꯕ ꯃꯗꯨꯒꯤ ꯃꯥꯏꯕ ꯀꯣꯛꯇꯥꯡꯗꯨꯅ ꯂꯩ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯛ ꯃꯝꯕꯁꯤꯗ ꯀꯃꯥꯏꯅꯕꯨ ꯊꯤꯗꯣꯏꯅꯣꯕ? ꯏꯁꯥ ꯐꯥꯎ ꯑꯃꯠꯇ ꯎꯖꯗ꯭ꯔꯦ, ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯤ, ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯂꯗꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯤꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ "ꯏꯃꯥ, ꯁꯤꯔꯦ! ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯇꯨꯝꯗꯤ ꯇꯥꯏꯌꯦ, ꯃꯆꯤꯒꯁꯨ ꯄꯥꯜꯂꯦ. ꯃꯥꯏꯕ ꯀꯣꯛꯇꯥꯡꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯆꯐꯨ ꯃꯆꯥꯅꯦ ꯍꯥꯏꯕꯅꯦ. ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯡꯗꯨꯝ ꯃꯆꯤ ꯄꯥꯟꯕꯗꯧꯅ ꯇꯧꯏ. ꯑꯩꯕꯨ ꯑꯃ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯑꯣꯏꯅ ꯊꯣꯛꯂꯛꯑꯗꯤ ꯕꯨꯠ ꯑꯣꯛꯅꯗꯅ ꯁꯤꯕ ꯇꯥꯔꯦꯃꯤ." ꯈꯣꯏꯅꯧ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯨꯕꯦꯔꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯥꯟꯅ ꯆꯐꯨ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯆꯐꯨ ꯑꯃ ꯑꯣꯏꯅ ꯐꯪꯂꯤ꯫ ꯋꯥꯅ ꯊꯤꯖꯔꯤꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯕꯗ ꯈꯣꯏꯅꯧ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯕ ꯑꯃ ꯐꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯎꯍꯧꯏ꯫ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯅꯥꯅꯣꯕ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯗꯣ?" ꯐꯅ ꯀꯧꯔꯕꯁꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯈꯣꯏꯅꯧ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯕꯨꯠ ꯀꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯁꯛꯁꯨ ꯎꯍꯧꯗꯦ꯫ ꯈꯣꯏꯅꯧ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯈꯣꯏꯅꯧ ꯀꯨꯕꯦꯔꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯒ ꯀꯨꯕꯦꯔꯕꯨ ꯀꯧꯔꯛꯏ꯫ "ꯑꯣꯖꯥ ꯃꯥꯏꯕ! ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯣꯖꯥ ꯃꯥꯏꯕ! ꯍꯣ ꯀꯣꯛꯇꯥꯡ!" ꯀꯨꯕꯦꯔꯅ "ꯍꯨꯏ! ꯅꯪ ꯁꯣꯔ ꯁꯠꯂꯨꯔꯥ? ꯀꯔꯤ ꯈꯨꯀꯧꯅꯣ? ꯑꯩꯕꯨ ꯀꯣꯛꯇꯥꯡ ꯀꯀꯥꯏꯗꯅ!" ꯈꯣꯏꯅꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯨꯕꯦꯔꯅ ꯃꯇꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯗꯨꯗ "ꯏꯃꯥ! ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯀꯧꯕꯁꯨ ꯇꯥꯗꯦ." "ꯍꯦꯔꯥ! ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯝꯅ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯀꯧꯕ ꯇꯥꯔꯕꯗꯤ ꯁꯣꯔ ꯁꯠꯀꯗꯕꯅꯤ ꯍꯦꯛ ꯈꯪꯉꯨ." "ꯁꯥꯎꯔꯅꯨ ꯁꯦꯇꯥꯗ, ꯑꯗꯣ ꯆꯐꯨ ꯍꯥꯏꯕꯗꯨ ꯄꯨꯖꯔꯛꯑꯦ. ꯑꯁ, ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯒꯅꯤ ꯈꯜꯂꯦ. ꯀꯩꯅꯣꯝ ꯇꯧꯏꯕ, ꯆꯐꯨꯁꯦ ꯍꯦꯛ ꯐꯪꯕꯒ ꯏꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯕꯗꯧꯅ ꯇꯧꯏ." ꯀꯨꯕꯦꯔ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯐꯨꯝꯂꯝꯕ ꯆꯐꯨꯗꯨꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯩꯁꯨ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ. ꯑꯩꯗꯤ ꯂꯥꯏꯔꯣꯟ ꯑꯃꯠꯇ ꯍꯩꯕꯁꯨ ꯅꯠꯇꯦ. ꯏꯕꯦꯝꯃ, ꯀꯗꯥꯏꯅꯣꯅꯦ ꯆꯐꯨꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯈꯣꯏꯅꯧꯁꯨ ꯆꯐꯨ ꯑꯗꯨꯕꯨ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯨꯕꯦꯔꯗ ꯎꯠꯂꯤ꯫ ꯀꯨꯕꯦꯔ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯗꯤ ꯃꯥꯅ ꯐꯨꯝꯂꯝꯕꯗꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯆꯐꯨꯅꯤ ꯄꯨꯔꯛꯂꯤꯕꯗꯨ꯫ ꯀꯨꯕꯦꯔꯅ "ꯕꯦꯝꯃ, ꯅꯪ ꯃꯁꯤꯕꯨ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅ ꯍꯥꯏꯕꯁꯤ ꯁꯦꯡꯂꯦꯀꯣ?" "ꯑꯧ, ꯆꯨꯝꯃꯦ ꯇꯥꯗ ꯃꯥꯏꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯀꯩꯗꯧꯁꯦꯕ?" "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯦ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯏꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ. ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯦ. ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯃꯥꯏꯕꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯌꯥꯔꯗꯤ ꯕꯨꯠ ꯁꯥꯟꯅꯕ ꯇꯝꯕꯤꯒꯦꯁꯨ ꯌꯥꯏ." "ꯕꯨꯠ ꯍꯥꯏꯕ? ꯕꯨꯠꯇꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯃꯥꯜꯂꯦꯗ." "ꯍꯦꯔ ꯇꯥꯗ, ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯈꯔ ꯑꯗꯨ ꯊꯤꯖꯤꯜꯂꯛꯄꯩ ꯋꯥꯅꯤ. ꯕꯨꯠ ꯃꯥꯜꯂꯦ ꯀꯥꯏꯗ ꯍꯥꯏꯅꯨꯗ. ꯍꯥꯟꯅ ꯑꯩꯃꯨꯛ ꯐꯖꯕ, ꯑꯩꯕꯨ ꯅꯝꯊꯨꯕꯤꯅꯕ ꯃꯤ ꯂꯩꯔꯝꯕ ꯅꯠꯇꯦ." "ꯍꯣꯏ, ꯑꯗꯣ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦꯀꯣ. ꯑꯩꯒꯤ ꯏꯍꯩꯁꯦ ꯀꯅꯥꯝꯇꯗꯗꯤ ꯇꯥꯛꯊꯣꯛꯅꯤꯡꯗꯕꯅꯤ." "ꯍꯣꯏ ꯇꯥꯗ, ꯍꯥꯏꯗꯣꯛꯆꯔꯣꯏ." ꯀꯨꯕꯦꯔ ꯀꯩꯁꯨ ꯍꯩꯕ ꯃꯥꯏꯕ ꯅꯠꯇꯦ꯫ ꯊꯥꯏꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯑꯗꯨꯛ ꯑꯃꯥꯏꯕ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤ ꯂꯩꯔꯛꯄꯅ ꯈꯖꯤꯛꯇꯃꯛ ꯈꯪꯕꯅꯤ꯫ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯍꯩꯕ ꯅꯠꯇꯦ꯫ ꯂꯥꯏ ꯀꯧꯊꯣꯛꯅꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇꯤ ꯂꯩ, ꯑꯗꯨꯕꯨ ꯃꯥ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛꯇ ꯄꯥꯈꯤꯗ꯭ꯔꯤ꯫ ꯄꯥꯒꯦ ꯈꯜꯂꯕꯁꯨ ꯀꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯐꯨ ꯐꯨꯝꯂꯝꯂꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯆꯐꯨꯅꯤ ꯈꯣꯏꯅꯧ ꯃꯥꯅ ꯐꯪꯂꯛꯂꯤꯕꯗꯨꯁꯨ꯫ ꯃꯈꯣꯏ ꯑꯅꯤ ꯆꯐꯨ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯈꯣꯏꯅꯧꯅ "ꯗꯥꯗꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯁꯤꯒꯦ?" "ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ. ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯊꯧꯔꯥꯡ ꯇꯧꯀꯣ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯗꯥꯗꯥ,
ꯑꯩꯗꯤ ꯕꯨꯠ ꯀꯧꯊꯣꯛꯑꯒ ꯁꯦꯜ ꯃꯌꯥꯝ ꯍꯦꯛꯇ ꯄꯨꯔꯗꯣꯏꯅꯤ ꯑꯗꯨꯒ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯣꯏꯅꯧ ꯏꯕꯦꯝꯃ ꯑꯩꯗꯤ ꯕꯨꯠꯀꯤ ꯃꯔꯜꯗꯤ ꯄꯥꯝꯗꯦꯍꯦ ꯕꯨꯠꯀꯤ ꯁꯦꯜꯗꯨꯅ ꯅꯪꯒꯤ ꯑꯣꯏꯌꯨ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯅ ꯅꯪꯅ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯁꯦꯜꯗꯒꯤ ꯑꯗꯨꯝ ꯄꯤꯔꯣ ꯍꯣꯏꯁꯦ ꯇꯥꯗ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯕꯨ ꯐꯖꯅ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯗ ꯍꯣꯏ ꯇꯝꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯍꯌꯦꯡꯗꯣ ꯉꯟꯅ ꯂꯥꯛꯑꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ ꯇꯥꯗ ꯐꯔꯦ ꯌꯧꯔꯣ ꯀꯨꯕꯦꯔ ꯈꯣꯏꯅꯧ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯩꯁ ꯑꯩꯕꯨ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯝꯕꯤꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯩ ꯐꯥꯎꯕ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯊꯝꯕꯤꯗꯣꯏꯁꯤꯕꯣ ꯈꯔꯗꯤ ꯃꯥꯜꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯕꯨ ꯑꯩꯒꯤ ꯏꯙꯧꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯍꯦꯛꯇ ꯐꯥꯛꯂꯁꯤꯔꯅꯤ ꯀꯥꯟꯅꯗꯦ ꯇꯧꯅꯤꯅ ꯇꯧꯔꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯔꯤ ꯀꯤꯔꯨꯅꯤ ꯍꯥꯏꯒꯦ ꯃꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯈꯣꯏꯅꯧꯁꯨ ꯀꯨꯕꯦꯔꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏꯗ ꯂꯥꯏ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯏꯅꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯈꯣꯏꯅꯧ ꯃꯥꯒꯤ ꯃꯅꯤꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯨꯠ ꯆꯝꯂꯛꯏ ꯈꯣꯏꯅꯧ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯛꯂꯨꯕꯗ ꯍꯅꯨꯕ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯈꯨꯏ ꯈꯨꯏꯅ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ ꯃꯌꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗ ꯃꯃꯤꯠ ꯅꯥꯝꯃꯅ ꯈꯣꯏꯅ ꯆꯤꯛꯈꯤꯕꯗꯧꯅ ꯄꯣꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯃꯥ ꯀꯅꯥꯅꯣ ꯅꯪ ꯊꯣꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯌꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗ ꯌꯥꯔꯤ ꯉꯥꯛꯇ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯒ ꯑꯩꯅꯦ ꯉꯔꯥꯡ ꯅꯪꯅ ꯑꯩꯕꯨ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯕꯗꯣ ꯑꯩꯅ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯆꯐꯨꯗꯣ ꯊꯤꯔꯛꯑꯣꯅ ꯊꯤꯔꯨꯕꯅꯤ ꯑꯩ ꯅꯪ ꯀꯧꯗꯦ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯁꯦ ꯐꯥꯒꯤꯔꯥ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯗꯕꯅꯤ ꯈꯣꯏꯅꯧ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯏ ꯑꯗꯨꯒ ꯊꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯈꯨꯔꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯨ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯀꯅꯨ ꯀꯩꯒꯤꯅꯣ ꯈꯨꯔꯥ ꯑꯩꯁꯦ ꯁꯣꯔ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦꯍꯦ ꯑꯩꯁꯦ ꯅꯪ ꯈꯛꯇ ꯎꯕꯩ ꯋꯥꯅꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯛꯁꯤꯡꯁꯤꯅꯗꯤ ꯑꯩꯕꯨ ꯎꯔꯝꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯤꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣꯏ ꯈꯟꯈꯤꯅꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯆꯠꯅ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯆꯨꯝꯃꯦ ꯑꯗꯨ ꯈꯨꯔꯥ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤ ꯑꯃꯥꯏꯕꯤ ꯇꯝꯕ ꯆꯠꯀꯅꯤ ꯑꯗꯨꯗ ꯁꯦꯜꯁꯦ ꯈꯔ ꯆꯥꯎꯅꯤ ꯌꯥꯔꯗꯤ ꯁꯦꯜ ꯈꯤꯇ ꯄꯨꯖꯒꯦꯗꯅ ꯀꯌꯥꯅꯣꯅꯦ ꯈꯣꯏꯅꯧ ꯀꯌꯥꯅꯣ ꯀꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯣꯏꯗꯤ ꯊꯋꯥꯏꯅꯤꯅ ꯍꯥꯏꯔꯤꯈꯩ ꯄꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯈꯨꯔꯥ ꯌꯥꯝꯕ ꯅꯠꯇꯦꯗ ꯁꯦꯜ ꯌꯦꯛ 1,000ꯃꯨꯛꯇꯪꯅꯤ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯂꯩꯔꯝꯂꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯠꯇ ꯏꯄꯣꯝ ꯄꯣꯝꯂꯒ ꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯕꯤ ꯏꯖꯠ ꯏꯔꯩ ꯂꯩꯇꯈꯩ ꯑꯊꯤꯕ ꯕꯨꯠ ꯑꯣꯏꯔꯒ ꯂꯩꯔꯤꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯃꯆꯣꯡ ꯄꯥꯡ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗꯕꯨ ꯁꯦꯜ ꯄꯨꯒꯦꯌꯦ ꯊꯋꯥꯏꯗꯒꯤ ꯁꯦꯜ ꯄꯨꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯄꯤꯔꯛꯀꯗ꯭ꯔꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯏꯅꯕꯤꯔꯛꯀꯅꯨ ꯏꯇꯨꯡꯗꯒ ꯅꯁꯛꯇꯨꯒ ꯏꯅꯝꯍꯦꯛ ꯅꯝꯊꯤꯔꯗꯅ ꯕꯨꯠꯅꯦꯌꯦ ꯁꯤꯕꯨ ꯁꯦꯜꯆꯤꯛꯀꯤ ꯑꯃꯠꯇ ꯄꯥꯏꯗꯕ ꯅꯪꯕꯨ ꯏꯅꯔꯛꯀꯅꯨ ꯍꯦꯔꯥ ꯑꯩꯁꯦ ꯂꯩꯇ꯭ꯔꯁꯨ ꯕꯨꯠ ꯑꯃꯒꯤ ꯃꯊꯧꯗꯤ ꯐꯖꯅ ꯍꯩꯀꯣ ꯀꯃꯥꯏ ꯇꯧ ꯌꯦꯡꯁꯤꯔꯣ ꯕꯨꯠꯅ ꯀꯃꯥꯏꯅ ꯇꯝꯅ ꯌꯦꯡꯁꯤꯔꯕ ꯅꯁꯛꯇꯨꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯕꯨꯠꯇꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯃꯥꯜꯂꯤꯅꯦ ꯅꯁꯛ ꯈꯨꯠꯊꯤꯗꯨꯒ ꯌꯥꯝ ꯏꯅꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯀꯧꯊꯣꯛꯄꯒꯤ ꯏꯅꯗ ꯌꯥꯗꯕ 이ꯅꯕꯩ ꯋꯥꯅꯤ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯍꯦ ꯑꯔꯦꯝꯕꯗ ꯇꯝꯅ ꯁꯜꯂꯗꯤ ꯏꯕꯣ ꯃꯤꯃꯥꯡꯁꯤꯗ ꯀꯣꯏꯆꯦꯟ ꯁꯥꯎꯈꯤꯅꯣꯕ ꯈꯨꯔꯥ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯗꯣ ꯇꯝꯅꯔꯛꯀꯅꯨꯀꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯕ ꯑꯗꯨꯅꯤ ꯈꯔ ꯀꯤꯌꯨ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯇꯝꯅꯔꯛꯀꯗꯕꯅꯤ ꯎꯁꯤꯠꯀꯦꯕ ꯁꯥꯎꯒꯜꯂꯤꯍꯦ ꯈꯨꯔꯥꯁꯦ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯊꯣꯝꯕ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯞ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯑꯩꯁꯦ ꯊꯋꯥꯏꯅꯤꯅꯦ ꯊꯋꯥꯏ ꯑꯃꯅ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯦ ꯑꯩ ꯅꯣꯏꯒꯤ ꯄꯣꯡꯊꯣꯟ ꯄꯥꯝꯕꯤ ꯑꯁꯤꯗ ꯂꯩꯔꯒꯦ ꯑꯗꯣ ꯅꯪ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯑꯁ ꯑꯩꯒꯤ ꯐꯧꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯀꯥꯟꯁꯤꯗ ꯈꯨꯔꯥꯒꯤ ꯑꯃꯨꯛ ꯁꯔꯨꯛ ꯍꯥꯞꯇꯣꯔꯤꯕ ꯑꯉꯥꯎꯕꯤꯌꯥ ꯑꯩꯒꯤꯗꯤ ꯁꯨꯞꯅꯒꯤ ꯆꯥꯛ ꯆꯗꯨꯝ 3 ꯈꯛꯅ ꯌꯥꯔꯦꯅꯦ ꯑꯗꯨꯁꯨ ꯂꯥꯗ ꯍꯥꯞꯂꯒ ꯀꯠꯀꯗꯕꯅꯤ ꯅꯣꯏꯗꯧꯅ ꯄꯨꯈꯝ ꯆꯥꯕꯗꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯂꯩꯍꯧꯔꯣꯀꯣ ꯈꯨꯔꯥ ꯑꯗꯨꯗꯤ
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯣꯏꯅꯧ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯌꯦꯅꯈꯥ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯅ ꯏꯅꯦ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯈꯣꯏꯅꯧꯅ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯤ ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥꯅ ꯊꯤꯔꯝꯂꯅꯤꯅꯦ ꯏꯅꯦ ꯑꯩ ꯕꯨꯠꯅꯦ ꯏꯃꯥ ꯏꯄꯥ ꯂꯩꯇꯤꯌꯦ ꯍꯥ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯔꯒꯅꯨꯀꯣ ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ ꯏꯅꯦ ꯁꯛ ꯑꯝꯇ ꯈꯪꯅꯁꯦ ꯑꯩ ꯉꯁꯥꯏ ꯏꯅꯦꯒ ꯎꯅꯍꯧꯗ꯭ꯔꯦꯕ ꯀꯔꯤꯅꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯩ ꯀꯅꯥꯝ ꯈꯪꯅꯅꯤꯡꯗꯦ ꯏꯅꯦ ꯑꯩ ꯃꯅꯤꯡ ꯊꯣꯡꯁꯦ ꯐꯥꯎꯖꯤꯜꯂꯒ ꯆꯪꯉꯧꯔꯥ ꯑꯩ ꯊꯣꯡ ꯍꯥꯡꯉꯒꯦ ꯈꯣꯏꯅꯧ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯂꯨꯈꯣꯏ ꯃꯁꯝꯗꯨ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯔꯒ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗꯕꯤꯗ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯃꯥ ꯀꯤꯌꯦ ꯀꯩꯅꯣ ꯑꯩꯁꯦ ꯍꯤꯡꯂꯤꯕ꯭ꯔꯣ ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯀꯤꯔꯛꯀꯅꯨ ꯑꯩꯅ ꯍꯦꯟꯅ ꯀꯤꯌꯦ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯑꯩꯉꯣꯟꯗꯩ ꯀꯩ ꯄꯥꯝꯒꯦ ꯍꯣꯔꯦꯟ ꯄꯨꯄꯨꯒꯤ ꯆꯥꯛ ꯊꯥꯕꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯕꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯌꯥꯎꯔꯤ ꯃꯥꯗꯤ ꯏꯀꯥꯏꯌꯦꯅ ꯂꯩꯍꯧꯔꯦ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯅꯅꯥꯎꯁꯨ ꯌꯥꯎꯏ ꯍꯥ ꯅꯣꯏ ꯄꯥꯕꯗꯤ ꯌꯥꯎꯗ꯭ꯔꯣ ꯄꯥꯕꯗꯤ ꯍꯤꯡꯉꯤꯌꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯍꯤꯡꯉꯒ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯑꯒꯦ ꯆꯠꯂꯣ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯣꯏꯅꯤꯅꯦ ꯑꯁꯨꯝꯅ ꯕꯨꯠ ꯑꯉꯥꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯈꯣꯏꯅꯧꯅ ꯀꯔꯤꯅꯣ ꯕꯨꯠ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯕꯨꯠ ꯁꯥꯟꯅꯕꯗ ꯍꯧꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯑꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯍꯦꯛꯇ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯄꯨꯈꯝ ꯃꯊꯛꯇ ꯂꯥ ꯑꯃ ꯊꯥꯗꯨꯅ ꯆꯥꯛ ꯆꯗꯨꯝ ꯑꯍꯨꯝ ꯁꯦꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯑꯩꯕꯨ ꯕꯨꯠ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯀꯝꯗꯧꯅ ꯆꯪꯒꯗꯧꯔꯤꯕꯅꯣꯕ ꯃꯁꯛꯁꯤꯡꯗꯨꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯉꯥꯛꯇ ꯕꯨꯠꯅꯕꯨ ꯀꯌꯥꯝ ꯐꯖꯗꯣꯏꯅꯣ ꯑꯩꯁꯤꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯁ ꯃꯝꯁꯨ ꯃꯝꯈ꯭ꯔꯦꯍꯦ ꯀꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯈꯪꯂꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯑꯃꯨꯛ ꯁꯤꯗꯅꯕ ꯁꯣꯏꯔꯣꯏꯀꯣ ꯑꯩ ꯉꯁꯤ ꯕꯨꯠ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯣ ꯑꯁ ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯊꯣꯡꯖꯤꯜ ꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯉꯛꯇꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯁꯟ ꯁꯥꯔꯒ ꯈꯣꯏꯅꯧꯗ ꯅꯣꯛꯈꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯧꯕ ꯑꯃꯒ ꯂꯩꯔꯦꯃꯤ ꯊꯣꯏꯕꯤꯅ ꯅꯤꯅꯦ ꯏꯃꯥꯅ ꯏꯅꯦꯁꯤ ꯀꯤꯔꯝꯂꯅꯤ ꯂꯧꯕꯤꯔꯨꯁꯣꯅ ꯂꯥꯛꯏꯅꯦ ꯍꯥ ꯍꯌꯦꯡꯒꯩ ꯂꯧꯕꯒ ꯂꯥꯛꯄꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯅꯣꯏ ꯎꯕꯗꯅꯤ ꯍꯦꯟꯅ ꯀꯤꯌꯦꯕ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯣꯏ ꯄꯨꯟꯅ ꯅꯃꯥꯏꯗꯨ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯑꯒ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯅ ꯑꯍꯣꯏ ꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯟ ꯁꯥꯔꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁ ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛꯅꯤꯗ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯈꯣꯏꯒꯤ ꯆꯥꯛꯇꯣ ꯄꯨꯡꯊꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯊꯅꯝꯂꯒ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯃꯌꯥꯝ ꯆꯥꯛꯁꯤꯗ ꯂꯩꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯈꯣꯏꯅꯧ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯇꯥꯗꯥ ꯍꯣ ꯇꯥꯗꯥ ꯑꯃꯥꯏꯕ ꯍꯥꯏ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯦ ꯇꯥꯗꯥ ꯑꯁ ꯕꯨꯠꯇꯤ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤ ꯍꯧꯕ ꯂꯥꯏꯔꯤ ꯇꯝꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯃꯥꯂꯦꯝꯁꯤꯒꯤ ꯕꯨꯠ ꯄꯨꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯌꯣꯛꯄ ꯊꯥꯛꯄꯒ ꯉꯝꯂꯣꯏꯗꯧꯔꯤ ꯀꯨꯕꯦꯔ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯇꯥꯗꯥ ꯑꯁ ꯑꯩꯗꯤꯅꯦ ꯇꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ ꯑꯍꯤꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯥꯠꯂꯝꯂꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯨꯕꯦꯔ ꯈꯣꯏꯅꯧꯒꯤ ꯋꯥꯔꯤꯗꯨꯗ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯖꯩ ꯃꯥꯅ ꯐꯨꯝꯂꯝꯂꯤꯕ ꯆꯐꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯈꯣꯏꯅꯧꯅ ꯄꯨꯔꯛꯂꯤꯕ ꯆꯐꯨ ꯑꯗꯨ ꯑꯆꯝꯕ ꯆꯐꯨ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯑꯆꯨꯝꯕꯁꯨꯅꯤ ꯈꯣꯏꯅꯧꯅ ꯐꯪꯂꯛꯈꯤꯕ ꯆꯐꯨ ꯑꯗꯨꯗꯤ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯃꯥꯏꯕ ꯕꯤꯔꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯋꯥꯏ ꯃꯈꯩ ꯈꯟꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯕꯦꯔ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯂꯕꯁꯨ ꯄꯥꯕ ꯍꯩꯇ꯭ꯔꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯃꯍꯩ ꯇꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯨꯒꯅꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯑꯗꯨꯅ ꯀꯨꯕꯦꯔꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯣꯏꯅꯧ ꯍꯟꯈꯤꯅꯕ ꯀꯗꯔ ꯍꯧꯔꯛꯏ ꯏꯕꯦꯝꯃ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯔꯝꯗ꯭ꯔꯦꯅꯦ ꯉꯁꯤꯗꯒꯤ ꯇꯝꯕ ꯍꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯀꯩꯅꯣ ꯇꯥꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤ ꯑꯩꯒꯤ ꯃꯪꯗ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯔꯝꯃꯤꯅꯦ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯇꯧꯒꯅꯨ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯐꯠꯇ꯭ꯔꯕꯅꯤ ꯑꯩꯁꯦ ꯑꯃꯥꯏꯕ ꯀꯨꯕꯦꯔꯅꯤꯅꯦ ꯀꯨꯕꯦꯔ ꯍꯣꯏꯁꯦ ꯇꯥꯗ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯍꯧꯁꯦ ꯍꯥꯏꯕꯅꯣ
ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛ ꯉꯟꯅ ꯂꯥꯛꯑꯣ ꯐꯔꯦ ꯗꯥꯗꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯌꯧꯔꯣ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯉꯔꯥꯡꯒꯨꯝ ꯆꯥꯛ ꯊꯥꯔꯨꯔꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯨꯠꯁꯤꯡꯗꯨꯒ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯈꯣꯏꯅꯧ ꯃꯈꯣꯏꯕꯨ ꯎꯕꯗ ꯀꯤꯕ ꯐꯥꯎꯔꯛꯇ꯭ꯔꯦ ꯈꯣꯏꯅꯧꯅ ꯅꯣꯏꯁꯨꯅꯦ ꯏꯇꯣꯝꯇ ꯂꯩ ꯈꯪꯉꯤꯅꯤ ꯃꯇꯦꯡꯒꯁꯦ ꯈꯔ ꯇꯧꯔꯛꯄ ꯌꯥꯔꯤꯕꯅꯤ ꯍꯤꯡꯒꯣꯜꯒꯁꯦ ꯀꯣꯏꯔꯕꯗꯤ ꯈꯔꯇ ꯑꯣꯏꯔꯁꯨ ꯀꯥꯟꯅꯔꯣꯏꯗ꯭ꯔꯕ ꯉꯝꯗ꯭ꯔꯦ ꯏꯇꯣꯝꯇ ꯁꯨꯝ ꯇꯧꯋꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯕꯦꯝꯕꯤꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯦ ꯕꯨꯠꯅꯤꯅꯦ ꯅꯪꯅ ꯂꯥꯡꯉꯤꯕ ꯏꯁꯧꯗꯣ ꯀꯔꯤꯗ ꯆꯥꯟꯅꯔꯤꯒꯦ ꯏꯆꯥꯁꯨ ꯆꯦꯜꯂꯤꯕ ꯑꯩꯕꯨ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯕ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯔꯤ ꯅꯆꯥ ꯆꯦꯜꯂꯤ ꯀꯥꯏꯅ ꯅꯆꯥꯅꯤꯅ ꯁꯟ ꯁꯥꯔꯒ ꯀꯣꯏ ꯆꯦꯟꯕ ꯑꯉꯥꯡꯗꯨꯕꯨ ꯁꯦꯟꯅꯈꯤꯗꯣꯔꯤꯕ꯭ꯔꯣ ꯄꯨꯈ꯭ꯔꯤ ꯇꯥꯗꯅ ꯁꯤꯒꯅꯤ ꯍꯥꯏꯁꯨ ꯂꯩꯇ꯭ꯔꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨ ꯅꯣꯏꯒꯤ ꯃꯤꯠꯇ ꯕꯨꯠ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗꯗꯤ ꯏꯇꯝꯕꯥꯛꯁꯤꯗ ꯍꯤꯞꯇꯨꯅ ꯁꯥꯟꯅꯖꯕꯗꯣ ꯌꯦꯡꯂꯒ ꯄꯦꯟꯖꯔꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯨꯈꯣꯏ ꯃꯀꯣꯛ ꯄꯥꯠꯄ ꯃꯃꯤꯠ ꯌꯥꯎꯗꯕ ꯃꯈꯣꯡ ꯇꯦꯛꯄ 5-6ꯀ ꯅꯣꯛꯇꯨꯅ ꯆꯣꯡꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯈꯣꯏꯅꯧꯅ ꯍꯥꯏ ꯂꯨꯈꯣꯏ ꯍꯥꯏꯕ ꯃꯁꯝ ꯇꯨꯔꯨ ꯈꯣꯏꯕ ꯕꯨꯠ ꯃꯆꯥ ꯅꯪꯅ ꯀꯥꯏꯗꯒꯤ ꯕꯨꯠꯅꯣ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯁꯨ ꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯌꯦ ꯃꯣꯏꯅ ꯂꯩꯕ ꯃꯐꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯅꯣꯏ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯄꯨꯁꯤꯜꯂꯛꯀꯅꯨ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯅꯣꯏꯁꯨ ꯇꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯩꯅꯦ ꯈꯥꯡ ꯂꯥꯛꯄꯒ ꯉꯝꯗ꯭ꯔꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯕꯨꯠꯀ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯈꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯊꯣꯝꯕꯅ ꯇꯧꯅꯨꯗ ꯈꯣꯏꯅꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯏꯁꯧꯗꯨ ꯇꯧꯔꯛꯑꯗꯤ ꯅꯪ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯛꯇꯕꯁꯨ ꯌꯥꯏꯗ ꯑꯇꯩꯅ ꯇꯥꯗ꯭ꯔꯕꯁꯨ ꯎꯗ꯭ꯔꯕꯁꯨ ꯈꯣꯏꯅꯧ ꯃꯥꯗꯤ ꯕꯨꯠ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯥꯗꯤ ꯄꯨꯝꯅꯃꯛ ꯎꯏ ꯄꯨꯝꯅꯃꯛ ꯇꯥꯏ ꯃꯗꯨꯃꯛꯅꯅꯤ ꯈꯣꯏꯅꯧꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯕꯗ ꯋꯥꯔꯤꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯨ ꯈꯣꯏꯅꯧꯅ ꯈꯨꯔꯥꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯂꯥꯡꯂꯤꯕ ꯆꯣꯡꯂꯤꯕ ꯐꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯂꯤꯕ꯭ꯔꯣ ꯑꯉꯥꯡ 2-3 ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯅꯦꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤꯅ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯊꯣꯏꯆꯥꯅ ꯅꯤꯅꯦ ꯑꯩꯗꯤ ꯂꯩꯅꯤ ꯑꯕꯨꯅꯥꯎꯅ ꯑꯩꯁꯨ ꯂꯩꯅꯤ ꯕꯨꯕꯣꯛ ꯌꯨꯍꯦꯟꯅ ꯑꯩꯁꯨ ꯂꯩꯅꯤ ꯆꯠꯂꯣꯏ ꯈꯣꯏꯅꯧ ꯌꯧ ꯂꯥꯡꯂꯛꯄꯗꯨꯗ ꯈꯪꯂꯧ ꯂꯥꯎꯈꯠꯂꯛꯏ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯗꯤ ꯅꯣꯏ ꯂꯣꯏꯅ ꯂꯩꯍꯟꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯣꯏ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨꯅꯤꯅꯦ ꯅꯈꯣꯏ ꯍꯨꯔꯥꯟꯕ ꯇꯥꯏ ꯍꯦ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯅꯣꯏꯁꯦ ꯂꯦꯝꯅ ꯁꯨꯝ ꯊꯥꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯍꯨꯔꯥꯟꯒꯗꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯉꯝꯕ ꯍꯨꯔꯥꯜꯂꯛꯀꯗꯕꯅꯤ ꯑꯩ ꯍꯥꯏꯁꯦ ꯋꯥꯈꯜ ꯇꯥꯔꯕ ꯅꯣꯏꯁꯦ ꯑꯩꯅ ꯊꯥꯛꯀꯦꯅ ꯁꯥꯟꯅꯅꯤꯡꯉꯨꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯟꯅꯔꯨꯕꯁꯨ ꯂꯩꯇꯦ ꯅꯣꯏꯗꯒꯤ ꯁꯦꯜ ꯂꯧꯒꯦꯅ ꯑꯗꯨꯛ ꯂꯣꯏꯅꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯑꯩꯅ ꯀꯧꯔꯒ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯇꯣꯝꯇ ꯂꯥꯛꯆꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯆꯐꯨꯗꯨꯕꯨꯗꯤ ꯂꯧꯈꯠꯂꯨꯔꯦ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯤꯡꯁꯤꯡꯂꯅꯨ ꯑꯩꯅ ꯁꯥꯟꯅꯒꯦ ꯈꯟꯈꯤꯕꯁꯨ ꯅꯣꯏ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯐꯖꯅ ꯇꯝꯖꯔꯒ ꯏज्ꯖꯠ ꯂꯩꯅ ꯁꯦꯜ ꯄꯥꯏꯕ ꯕꯨꯠ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯒꯦ ꯈꯟꯖꯕꯅꯤ ꯅꯣꯏꯅ ꯂꯣꯏ ꯀꯥꯏꯍꯜꯂꯦ ꯇꯥꯗ ꯑꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯁꯦ ꯁꯤꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯅꯣꯡꯃꯇꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯅꯣꯏ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯂꯩꯅꯤꯡꯉꯗꯤ ꯍꯨꯔꯥꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒ ꯌꯥꯔꯣꯏ ꯕꯦꯝꯕꯤꯅ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯕꯨꯠ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ ꯏꯆꯥꯁꯤꯡꯁꯦ ꯍꯨꯔꯥꯜꯂꯣ ꯍꯥꯏꯔꯤꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤꯔꯣ ꯏꯁ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯆꯥꯎꯅꯒ ꯍꯨꯔꯥꯟꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯆꯥꯎꯔꯤꯅꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯐꯖꯅ ꯂꯣꯏꯅꯕꯤꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯅꯦ ꯌꯥꯝ ꯊꯤꯅ ꯇꯝꯅꯔꯛꯎꯔꯣ ꯅꯪ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏꯒꯦꯔꯕ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯖꯔꯛꯁꯅꯨ ꯈꯣꯏꯅꯧꯅ ꯍꯔꯤ ꯕꯨꯠꯅꯦꯅ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯃꯤ ꯅꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯤ ꯏꯕꯦꯝꯃ ꯕꯨꯠ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯕꯨꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯃꯊꯛꯇ ꯀꯥꯕꯤꯈꯣ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯌꯦꯠꯇꯨꯅ ꯂꯩꯕꯤꯔꯅꯣ ꯏꯋꯥꯗꯨꯁꯨ ꯁꯤꯈ꯭ꯔꯤꯅꯤ ꯅꯣꯏꯗꯧꯅ ꯆꯌꯦꯠꯅꯗꯨꯅ ꯂꯩꯇꯤꯌꯦ ꯃꯥꯗꯤ ꯅꯍꯥꯟꯅ ꯀꯥꯈ꯭ꯔꯦ ꯅꯋꯥꯗꯨ ꯎꯅꯤꯡꯕ꯭ꯔꯣ ꯅꯪꯒꯤ ꯌꯥꯝꯅ ꯂꯦꯝꯕ ꯕꯨꯠ ꯑꯣꯟꯗꯕ ꯅꯋꯥꯗꯣ ꯕꯨꯠ ꯑꯣꯏꯅ ꯎꯍꯜꯂꯨꯔꯕ ꯌꯥꯔꯅꯤ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯇꯧꯒꯦꯇ ꯉꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯊꯣꯛ ꯇꯛꯊꯣꯛꯂꯒꯦ ꯅꯪꯅ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯕꯣ ꯆꯥꯛ ꯆꯗꯨꯝ ꯈꯔ ꯊꯥꯔꯛꯄꯗꯨꯔꯣ ꯅꯪꯅ ꯍꯥꯏꯁꯦ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ
ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯈꯣꯏꯅꯧꯅ ꯃꯤꯅꯦ ꯍꯥꯏꯔꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦꯕꯨ ꯁꯤꯔꯒ ꯂꯩꯔꯕꯅꯤꯅ ꯍꯥꯠꯄꯁꯨ ꯌꯥꯔꯣꯏ, ꯊꯤꯅ ꯉꯥꯡꯂꯨꯔꯒꯅ ꯑꯩ ꯑꯣꯏꯅ ꯍꯥꯠꯄꯤꯈꯤꯅꯤ꯫ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯀꯥꯟꯅꯗꯦ, ꯇꯥꯗ ꯑꯃꯥꯏꯕ ꯀꯨꯕꯦꯔꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯃꯐꯤ ꯃꯔꯣꯜꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯑꯩ ꯀꯩꯊꯦꯜ ꯀꯥꯔꯨꯈꯤꯒꯦ, ꯅꯣꯏ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯈꯣꯏꯅꯧ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯃꯨꯛ ꯈꯟꯖꯔꯤ, ꯅꯨꯡꯉꯥꯏꯅꯤꯕꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯇꯥꯟꯅꯔꯒ ꯂꯣꯏ ꯇꯥꯟꯊꯣꯛꯈꯤꯕ꯫ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯗꯗꯨꯅ ꯁꯤꯔꯕ ꯑꯄꯪꯕ ꯅꯣꯏꯅ ꯃꯤ ꯑꯣꯏꯅ ꯇꯒꯠ ꯇꯦꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯈꯣꯏꯅꯧ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯈꯣꯏꯅꯧ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯍꯣ ꯇꯥꯗ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯣ? ꯀꯨꯕꯦꯔꯁꯨ ꯈꯣꯏꯅꯧꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯍꯣꯏ ꯇꯥꯗ, ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ, ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯗꯣ ꯍꯥꯏꯌꯨꯗꯅ ꯇꯥꯗꯗ, ꯃꯍꯩ ꯇꯝꯕ ꯂꯥꯛꯀꯅ ꯍꯥꯏꯔꯝꯕꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯇꯥꯗ, ꯐꯤꯗꯥ ꯑꯃꯇ ꯊꯥꯔꯔꯣꯏꯗ꯭ꯔꯣ? ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯒ ꯁꯥꯟꯅꯅꯤꯡꯉꯦ ꯋꯥꯔꯤꯁꯦ꯫ ꯍꯣꯏ, ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯐꯝꯂꯁꯤ꯫ ꯑꯗꯣ ꯍꯥꯏꯔꯣꯗꯅ ꯀꯩꯗꯧꯔꯒꯦꯗꯣ? ꯇꯥꯗ, ꯅꯍꯥꯟꯃꯨꯛꯀꯤ ꯆꯐꯨꯗꯣ꯫ ꯈꯣꯏꯅꯧꯅ ꯆꯐꯨ ꯄꯜꯂꯛꯄꯗꯨꯗ ꯀꯨꯕꯦꯔꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯕ? ꯇꯥꯗ, ꯆꯐꯨꯗꯣ ꯐꯪꯂꯕ ꯃꯇꯨꯡ ꯕꯨꯠ ꯑꯃꯈꯛꯇꯤ ꯊꯣꯛꯂꯛꯑꯦ ꯍꯅꯨꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯗꯨꯗꯒꯤꯗꯤ ꯀꯥꯏꯗꯩꯅꯣ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯑꯦ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯃꯁꯝ ꯈꯣꯏꯕ ꯑꯉꯥꯡ ꯑꯃꯒ ꯌꯥꯎꯔꯤ, ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯅꯦꯅ 3-4 ꯑꯃꯒ ꯄꯨꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ, ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯂꯣꯏꯅ ꯂꯧꯖꯈ꯭ꯔꯣ꯫ ꯈꯣꯏꯅꯧ, ꯅꯪꯅ ꯍꯥꯏꯁꯦ ꯕꯨꯠ ꯍꯥꯏꯕꯅꯤꯀꯣ? ꯃꯥꯅꯦ ꯇꯥꯗ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣꯅꯦ? ꯀꯔꯤꯅꯣ ꯇꯥꯗ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ, ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ, ꯍꯥꯏꯔꯛꯑꯅꯨ, ꯑꯗꯣ ꯅꯪ ꯀꯩꯁꯨꯗꯤ ꯇꯧꯗꯦꯀꯣ? ꯀꯩꯒꯤ ꯇꯧꯗꯕꯅꯣ? ꯑꯩꯅ ꯆꯠꯂꯣꯅ ꯇꯥꯜꯂꯨꯕꯕꯨ ꯑꯩ ꯅꯨꯄꯥꯗꯣ ꯌꯦꯡꯒꯦꯔꯌꯦ, ꯃꯣꯏꯅ ꯀꯨꯁꯤ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯃꯣꯏ ꯆꯠꯈꯤꯕ ꯄꯥꯝꯃꯤ, ꯇꯥꯗꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯀꯨꯕꯦꯔ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯥꯒꯤ ꯅꯠꯇꯦ, ꯃꯥ ꯍꯥꯏꯔꯣꯏ, ꯃꯥꯒꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯏꯕꯦꯝꯃ, ꯑꯩꯁꯦ ꯏꯁꯥ ꯈꯔ ꯉꯝꯗꯕ꯫ ꯅꯪ ꯌꯥꯔꯗꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩꯕꯅꯤ, ꯑꯗꯨ ꯀꯧꯔꯒ ꯌꯦꯡꯉꯨ꯫ ꯂꯦꯡꯉꯗ꯭ꯔꯦ ꯏꯕꯦꯝꯃ, ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯀꯩꯅꯣꯗ ꯇꯥꯗ, ꯇꯥꯗꯒꯤ ꯕꯨꯠꯅꯤ, ꯇꯥꯗꯅ ꯂꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯤ, ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯇꯥꯟꯅꯔꯨꯗꯣꯏꯅꯣ? ꯇꯥꯗꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ, ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯑꯩꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯔꯕꯅꯤꯅꯦ, ꯅꯪꯅ ꯀꯧꯔꯛꯄꯗꯨꯗ ꯑꯗꯨꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯇꯥꯗ, ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯌꯦꯡꯉꯁꯤ꯫ ꯌꯦꯡꯕ ꯅꯠꯇꯦ ꯇꯥꯗ, ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯌꯧꯔꯣ꯫ ꯈꯣꯏꯅꯧ ꯀꯨꯕꯦꯔꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯀꯨꯕꯦꯔ ꯃꯥꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯕꯨ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯔꯤꯅꯨꯡꯒꯤ ꯃꯥꯏꯕ ꯁꯥꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯕꯨꯠꯁꯤꯡꯗꯨ ꯈꯣꯏꯅꯧꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯤ꯫ ꯕꯦꯝꯕꯤꯅ, ꯈꯨꯔꯥ, ꯃꯁꯤꯒꯤ ꯈꯣꯏꯅꯧ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯇꯧꯕꯤꯗꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯔ ꯂꯥꯛꯅꯁꯤ꯫ ꯊꯣꯝꯕꯅ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯕꯦꯝꯃ, ꯃꯇꯝ ꯀꯌꯥ ꯆꯐꯨ ꯃꯅꯨꯡꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯏꯔꯣꯜ ꯅꯨꯡꯗ ꯋꯥꯅ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯂꯧꯊꯣꯛꯄꯤꯕꯅꯤ ꯈꯜꯂꯒ ꯀꯩꯁꯨ ꯇꯧꯕꯤꯗꯕꯅꯤ꯫ ꯇꯧꯕ ꯌꯥꯕ ꯇꯧꯔꯁꯤ ꯍꯦꯛꯇ, ꯀꯔꯤꯕꯨ ꯀꯤꯔꯤꯗꯣꯏꯅꯣ? ꯀꯩꯁꯨꯁꯨ ꯈꯪꯗꯕ, ꯍꯩꯁꯨ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃ ꯂꯣꯏꯅꯔꯒ ꯍꯦꯔꯥ ꯃꯥꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯗꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯈꯣꯏꯅꯧꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯨ ꯒꯝ ꯊꯤꯜꯂꯛꯏ꯫ ꯍꯥꯏ, ꯄꯨꯡꯊꯣꯜ ꯃꯈꯣꯡꯗꯨꯗ ꯂꯩꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯥꯛ ꯂꯣꯏꯗ꯭ꯔꯤ, ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯤꯔꯛꯀꯗꯕ ꯂꯩꯔꯦ, ꯑꯝꯇ ꯆꯠꯂꯨꯀꯣ, ꯌꯥꯝ ꯂꯥꯡꯉꯛꯀꯅꯨ, ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ꯫ ꯊꯣꯝꯕꯅ, ꯌꯥꯝ ꯎꯁꯤꯠꯇꯦꯅꯦꯍꯦ꯫ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ? ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯕꯨꯠꯅꯤ, ꯕꯨꯠ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯕ? ꯈꯨꯔꯥ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯕꯨ ꯀꯤꯍꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩ ꯇꯧꯒꯦꯁꯦ, ꯃꯥꯅ ꯍꯦꯛꯇ ꯃꯉꯛ ꯍꯥꯏꯒꯠꯄ ꯌꯥꯕ꯭ꯔꯗꯣ? ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯦ ꯊꯨꯗꯦꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯇꯥꯅꯕ ꯃꯑꯣꯡꯗ ꯊꯣꯝꯕꯅ ꯈꯣꯏꯅꯧꯒꯤ ꯃꯄꯨꯔꯣꯏꯕ ꯃꯦꯔꯥ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯏꯅꯧ, ꯇꯥꯕ꯭ꯔꯣ ꯈꯣꯏꯅꯧ?
ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯩ ꯂꯥꯛꯏꯌꯦ ꯈꯣꯏꯅꯧꯁꯨ ꯕꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯗꯤ ꯅꯠꯇꯦ ꯈꯟꯗꯨꯅ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦ ꯅꯪꯒꯤ ꯇꯥ ꯃꯦꯔꯥꯅꯤꯅꯦꯍꯦ ꯍꯥ ꯇꯥ ꯃꯤꯔꯥ ꯃꯥꯅꯤꯅꯦ ꯅꯪꯒꯤ ꯇꯥ ꯃꯦꯔꯥꯅꯤꯅꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯤꯌꯦ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩ ꯅꯪ ꯎꯅꯕ ꯄꯥꯝꯗꯦ ꯑꯩ ꯅꯪ ꯎꯅꯤꯡꯗꯤꯌꯦ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯕ꯭ꯔꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯑꯩ ꯂꯥꯛꯅꯤꯡꯗꯦ ꯑꯩ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯕꯁꯨ ꯈꯣꯏꯅꯧꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯕꯨꯠ ꯃꯌꯥꯝ ꯑꯗꯨ ꯇꯣꯡꯗꯨꯅ ꯒꯝ ꯆꯠꯄ ꯐꯛꯂꯥꯡꯗꯣ ꯒꯣꯔꯣ ꯈꯣꯠꯄ ꯅꯨꯡ ꯊꯣꯝꯃꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯈꯣꯏꯅꯧ ꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯇꯥ ꯃꯦꯔꯥ ꯀꯤꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯁꯨꯛꯊꯣꯛ ꯊꯣꯛꯂꯣꯏ ꯑꯩꯗꯤ ꯃꯩꯅ ꯍꯦꯛꯇ ꯆꯨꯒꯗꯕꯅꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯖꯤꯜꯂꯛꯎꯔꯥ ꯑꯁꯤ ꯍꯥꯏꯔꯨꯕꯅꯔ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯇꯟꯕꯅꯔ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯏꯅꯧ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯝꯅꯕ ꯌꯥꯕ ꯇꯝꯅꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈꯔ ꯀꯤꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯅꯧꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯗꯨꯝ ꯈꯔꯗꯨ ꯂꯥ ꯃꯊꯛ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯅꯍꯥꯟꯈꯩ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯄꯨꯡꯇꯣꯟ ꯃꯈꯣꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯦꯔꯥ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯊꯅꯝꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯌꯨꯝꯗꯕꯨ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯁ꯭ꯋꯥꯏꯗꯅꯤ ꯀꯔꯤꯅꯣꯅꯦꯍꯦ ꯁꯤꯗ ꯂꯩꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯥꯞꯅ ꯃꯥꯒꯤ ꯌꯨꯝ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯑꯥꯗ ꯂꯩꯔꯤꯅꯦ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩꯁꯨ ꯉꯥꯎꯗ꯭ꯔꯣꯕ ꯈꯪꯗꯦ ꯌꯨꯝ ꯐꯥꯎ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯛꯁꯤꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯣꯏꯒꯤ ꯑꯃꯥꯡꯁꯪꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯌꯨꯝꯗꯕꯨ ꯁꯤꯗ ꯂꯩꯍꯧꯗꯥꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯂꯩꯐꯝꯗꯨ ꯌꯦꯡꯂꯛꯄꯗ ꯃꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯩꯔꯤꯗꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯇꯥꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯃꯄꯥꯟꯗꯩꯅꯤ ꯂꯣꯜꯂꯤꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯝꯕꯅ ꯇꯨꯡꯗꯒꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯈꯣꯏꯅꯧ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯦ ꯗꯥꯗꯥ ꯌꯨꯝꯒꯁꯦ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯊꯤꯔꯤꯉꯩ ꯃꯊꯛꯇꯨꯗ ꯅꯃꯤꯠꯁꯨ ꯑꯃꯨꯛ ꯎꯗ꯭ꯔꯕꯣ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏꯅꯦꯍꯦ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯃꯤ ꯉꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯖꯤꯜ ꯀꯥꯟꯁꯤꯜꯂꯛꯄꯗ ꯂꯨꯈꯣꯏ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯤꯔꯕ ꯃꯁꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯆꯦꯟꯊꯣꯔꯛꯄꯅꯤ ꯍꯩ ꯈꯪꯉꯤꯍꯦ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯑꯉꯥꯡꯅꯤꯅ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯂꯨꯈꯣꯏ ꯈꯣꯏꯅꯧꯅ ꯑꯗꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯋꯥ ꯍꯦꯛꯇ ꯀꯞꯂꯛꯏ ꯄꯨꯄꯨ ꯃꯥ ꯐꯨꯋꯣ ꯏꯅꯦꯁꯦ ꯐꯨꯋꯣ ꯄꯨꯄꯨ ꯑꯩꯗꯤ ꯕꯨꯠꯅꯦꯅ ꯇꯝꯅꯖꯕꯅꯤ ꯑꯗꯨꯒ ꯅꯤꯅꯦꯅ ꯊꯤꯅ ꯆꯩꯔꯛꯏꯕ ꯐꯨꯋꯣ ꯄꯨꯄꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯨꯈꯣꯏ ꯀꯞꯂꯒ ꯆꯠꯈꯤ ꯊꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯝꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯥ ꯈꯣꯏꯅꯧ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯂꯥꯛꯅꯕ ꯌꯥꯔꯔꯣꯏ ꯃꯥ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯎꯈꯤꯕꯗ ꯋꯥꯟꯊꯕ ꯐꯥꯎ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯀꯩꯁꯨ ꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯂꯨꯀꯣꯛꯇꯣ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯁꯤ ꯕꯦꯝꯕꯤꯅ ꯃꯗꯨꯅ ꯐꯒꯅꯤ ꯇꯥꯗ ꯅꯠꯇ꯭ꯔꯕꯗꯤ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯕ ꯃꯁꯤꯒꯤ ꯈꯣꯏꯅꯧ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯃꯥꯡꯍꯟꯈꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯣꯝꯕꯅ ꯂꯨꯀꯣꯛ ꯍꯥꯏꯔꯤꯕ ꯁꯥꯊꯤꯈ꯭ꯔꯕ ꯕꯨꯠ ꯑꯗꯨꯕꯨ ꯀꯧꯔꯤ ꯑꯗꯨꯒ ꯈꯣꯏꯅꯧ ꯃꯥꯁꯨ ꯀꯩꯁꯨ ꯍꯩꯇꯕ ꯀꯨꯕꯦꯔ ꯃꯥꯕꯨ ꯀꯧꯗꯨꯅ ꯕꯨꯠꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯗꯥꯗꯥ ꯂꯤꯡꯁꯤꯟꯕꯤꯔꯛꯎ ꯀꯨꯕꯦꯔ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯍꯩꯅꯗꯕ ꯃꯇꯧ ꯈꯖꯤꯛ ꯐꯥꯎ ꯎꯠꯇ ꯍꯣꯏ ꯑꯗꯣ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯂꯥꯡꯁꯤ ꯗꯥꯗꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯦꯛꯇ ꯂꯥꯡꯖꯔꯛꯑꯒꯦ ꯀꯨꯕꯦꯔ ꯋꯥꯈꯜꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯅꯕ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤ ꯏꯕꯦꯝꯃ ꯇꯥꯏꯔꯦꯟ ꯃꯅꯥ ꯃꯇꯣꯟ 3 ꯂꯣꯡꯕ ꯑꯃꯒ ꯄꯨꯡꯐꯥꯏ ꯃꯇꯣꯟ 3ꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3ꯒ ꯆꯦꯡ ꯈꯨꯖꯣꯞ 3ꯒ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯈꯨꯖꯥꯏ ꯑꯃꯒ ꯃꯦꯡꯀ꯭ꯔꯨꯀꯤ ꯗꯨꯛ 3ꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯎ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ
ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯃꯊꯧ ꯈꯔ ꯍꯜꯂꯅꯤꯕꯣ ꯏꯕꯦꯝꯃ ꯊꯧꯔꯝꯁꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯪꯉꯤꯗ ꯀꯨꯕꯦꯔ ꯋꯥꯃꯥꯡ ꯌꯥꯠꯂꯤꯕꯅꯤ ꯃꯥꯅ ꯇꯧꯗꯧꯔꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯣꯏ ꯈꯪꯕꯅ ꯀꯩꯅꯣ ꯇꯥꯗ ꯏꯌꯥꯝꯃꯩꯇꯪ ꯍꯥꯏꯕꯅꯤ ꯑꯩ ꯉꯝꯃꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯅꯤ ꯃꯁꯦ ꯍꯥꯏ ꯉꯝꯅꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯒꯗꯕꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯑꯩ ꯂꯥꯡꯖꯔꯒꯦ ꯃꯊꯧ ꯈꯔꯗꯤ ꯄꯥꯡꯕ ꯋꯥꯠꯀꯗꯧꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯈꯣꯏꯅꯧ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯕꯦꯔꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯂꯤ ꯇꯥꯗ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁꯨꯔꯝꯂꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯃꯝꯗ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯁꯤ ꯇꯥꯗ ꯁꯤꯒꯨꯝꯕ ꯕꯨꯠ ꯕ꯭ꯔꯦꯗꯀꯤ ꯊꯕꯛꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯇꯧꯅꯕꯗꯥꯏꯅꯦ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯌꯥꯗꯦ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯁꯤꯅꯦ ꯇꯥꯗ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯕꯨꯠꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯝꯕꯤꯅ ꯈꯨꯔꯥ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩꯁꯨ ꯍꯩꯇꯕ ꯁꯥꯖꯤꯟꯅꯕ ꯑꯃꯥꯏꯕꯁꯦ ꯀꯧꯔꯒ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯅꯤ ꯀꯥꯏꯅ ꯇꯧꯖ ꯍꯥꯏꯁꯦ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯗꯤ ꯅꯣꯛꯅꯤꯡꯂꯤꯕꯅꯤꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯕꯗ ꯀꯜꯂꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯂꯨꯀꯣꯛꯁꯨ ꯂꯥꯛꯂꯦꯗꯅ ꯀꯩꯒꯤ ꯋꯥꯔꯨꯅꯤ ꯍꯥꯏꯒꯦ ꯄꯣꯊꯥꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯤꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯎꯞꯊꯣꯛꯈ꯭ꯔꯦ ꯀꯨꯕꯦꯔꯅ ꯍꯩꯁ ꯀꯔꯤ ꯃꯇꯧꯅꯣ ꯀꯩꯅꯣ ꯀꯅꯥꯅ ꯍꯧꯖꯤꯛ ꯌꯥꯡꯀꯣꯛ ꯊꯣꯛꯂꯤꯗꯨꯕꯣ ꯕꯦꯔꯥ ꯀꯥꯗꯣꯔꯤꯕꯣ ꯇꯥꯗ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯕꯨꯠꯁꯤꯡꯗꯨꯗꯤ ꯑꯣꯏꯔꯣꯏ ꯃꯣꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯎꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩ ꯀꯩꯁꯨꯝꯇ ꯎꯍꯧꯗꯤꯌꯦ ꯕꯦꯝꯃ ꯀꯣꯟꯅ ꯈꯣꯏꯔꯝꯂꯁꯤꯔꯥ ꯀꯩꯅꯣ ꯇꯥꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯑꯩ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯔꯤꯕꯅꯣ ꯀꯨꯕꯦꯔ ꯀꯤꯔꯦ ꯍꯩꯇ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯝꯗ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯦ ꯄꯣꯠꯁꯤꯡꯁꯦ ꯁꯠ ꯁꯠ ꯑꯃꯨꯛ ꯂꯥꯡꯂꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯈꯣꯏꯔꯝꯕꯗꯤ ꯀꯨꯏꯕ ꯅꯠꯇꯦꯗ ꯑꯍꯣꯏ ꯇꯥꯗ ꯑꯩꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯂꯥꯡꯅꯕ ꯇꯧꯔꯤ ꯀꯨꯕꯦꯔ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯦ ꯍꯥꯏꯕ ꯃꯃꯤꯡ ꯑꯃ ꯊꯣꯛꯇ꯭ꯔꯕꯗꯤ ꯍꯟꯒꯦ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯜꯂꯒꯦ ꯈꯟꯅ ꯉꯥꯏꯔꯤ ꯈꯣꯏꯅꯧꯅ ꯇꯥꯗ ꯄꯨꯡꯐꯥꯏꯗꯤ ꯑꯃꯠꯇ ꯍꯧꯔꯝꯗ꯭ꯔꯦ ꯑꯁ ꯌꯥꯔꯤꯅꯤ ꯂꯥꯛꯑꯣꯅꯦ ꯄꯨꯡꯐꯥꯏꯒ ꯑꯃꯠꯇ ꯍꯥꯞꯄꯨꯔꯅꯨ ꯇꯥꯗ ꯅꯪꯒꯤꯁꯦ ꯑꯩ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ ꯀꯌꯥ ꯑꯣꯏꯗꯣꯏ ꯃꯥꯟꯗꯦ ꯍꯦꯔꯥ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡ ꯇꯣꯛꯊꯣꯛꯑꯁꯤꯔ ꯏꯕꯦꯝꯃ ꯐꯥꯒꯤ ꯇꯧꯕꯅꯤ ꯊꯨꯅ ꯇꯧꯔꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯇꯥꯗꯁꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯒꯅꯨ ꯀꯨꯕꯦꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤꯕꯁꯤ ꯀꯨꯕꯦꯔ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯁꯣꯟꯗꯣꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯕꯣ ꯉꯥꯏꯍꯥꯛ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯃꯨꯔꯨꯝ ꯁꯣꯟꯖꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯀꯨꯕꯦꯔꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯔꯛꯏ ꯍꯩꯁ ꯁꯥꯍꯨꯝ ꯈꯔ ꯐꯥꯎꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄꯅꯤ ꯑꯣ ꯏꯃꯥ ꯀꯨꯕꯦꯔꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄꯗ ꯕꯦꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯩ ꯃꯁꯝꯗꯨꯁꯨ ꯄꯨꯡꯐꯟ ꯐꯜꯂꯒ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨꯕꯨ ꯄꯝꯂꯒ ꯅꯣꯛꯇꯨꯅ ꯐꯝꯂꯒ ꯂꯨꯀꯣꯛꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯎꯗ ꯃꯆꯤꯟꯗꯨꯁꯨ ꯂꯥꯎꯅ ꯀꯥꯏꯔꯒ ꯌꯥꯔꯤ ꯎꯔꯕ ꯃꯆꯤꯟꯗꯨꯗꯒꯤ ꯏ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯃꯃꯥꯡꯗ ꯆꯦꯞꯊꯔꯒ ꯀꯨꯕꯦꯔ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈ꯭ꯔꯦ ꯈꯣꯏꯅꯧꯗꯤ ꯎꯕ ꯅꯠꯇꯦ ꯕꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯂꯨꯀꯣꯛꯇꯨ ꯇꯥꯗ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥꯗ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯗ ꯇꯥꯗ ꯇꯥꯕ꯭ꯔꯣ ꯃꯤ ꯅꯣꯏꯁꯨ ꯅꯁꯛꯇꯣ ꯎꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯩ ꯅꯁꯛꯁꯤꯡꯗꯨ ꯎꯔꯗꯤ ꯀꯤꯕ ꯈꯔ ꯐꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯎꯍꯟꯗ꯭ꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯧꯒꯠꯂꯣꯕꯁꯦ ꯈꯣꯏꯅꯧ ꯂꯥꯏ ꯈꯣꯏꯔꯝꯅꯕꯅꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯕꯦꯔꯗ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯤ ꯀꯨꯕꯦꯔ ꯋꯥꯈꯜ ꯈꯔꯗꯤ ꯂꯥꯛꯂꯤ ꯇꯥꯗ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ ꯀꯨꯕꯦꯔ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯈꯣꯏꯅꯧꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯈꯣꯏꯅꯧ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤ ꯃꯥꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯕꯅꯤꯅ ꯀꯤꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯛꯁꯨ ꯎꯗ ꯇꯝꯅꯔꯛꯄꯗꯨꯗ ꯃꯥꯁꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯈꯣꯏꯅꯧ ꯑꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯗꯤ ꯀꯨꯕꯦꯔꯗꯨ ꯑꯉꯥꯎꯕ ꯑꯃꯒ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯗ ꯀꯩꯅꯣ ꯇꯥꯗꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ ꯀꯨꯕꯦꯔ ꯅꯣꯛꯂꯒ ꯍꯥꯏ ꯕꯦꯝꯃ ꯆꯪꯉꯣ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ ꯁꯦꯜꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ ꯁꯦꯜ ꯄꯨꯔꯛꯂꯕ꯭ꯔꯣ
ꯑꯩꯅꯅꯦ ꯃꯣꯏꯗ ꯑꯩ ꯍꯩꯇꯦ ꯃꯣꯏ ꯁꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯕꯤꯗꯦ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯃꯨꯕꯁꯦ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯅꯦ ꯅꯪꯒꯤꯅ ꯁꯦꯜ ꯆꯥꯎꯅꯤ ꯅꯪꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯇꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯐꯩꯗꯦꯛꯅꯕ ꯕꯨꯠꯁꯤꯡꯁꯤꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤ ꯍꯥꯏꯔꯤꯅꯦ ꯃꯣꯏꯁꯨ ꯁꯦꯜ ꯌꯥꯝ ꯄꯥꯝꯃꯤꯅꯦ ꯃꯣꯏꯁꯦ ꯄꯪꯗꯦꯀꯣ ꯑꯩ ꯈꯛ ꯅꯠꯇꯦ ꯁꯦꯜ ꯄꯥꯝꯃꯤꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯅꯪ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯅ ꯍꯪꯕꯗ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯗꯥꯗꯥ ꯃꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯦꯔꯥ ꯕꯨꯠꯁꯤꯡꯁꯤꯕꯨꯅꯤꯅꯦ ꯅꯪꯅ ꯄꯥꯝꯕ ꯕꯨꯠꯇꯣ ꯃꯣꯏ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤꯌꯦ ꯍꯥ ꯗꯥꯗꯥ ꯑꯩ ꯆꯠꯂꯒꯦ ꯑꯩꯁꯦ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯗꯥꯗꯥ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯐꯅꯦꯛꯇꯣ ꯍꯥꯏꯐꯦꯠ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯆꯦꯟꯈꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯗꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯅꯦ ꯀꯥꯟꯅꯗꯦ ꯃꯤꯉꯣꯟꯗ ꯍꯪꯂꯒ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯈꯣꯏꯅꯧ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯕ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩꯒꯗ꯭ꯔꯥ ꯊꯋꯥꯟꯅ ꯂꯩꯇꯦꯌꯦꯅꯦ ꯑꯣ ꯐꯔꯦ ꯏꯆꯦꯒꯤ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯍꯩꯕꯒ ꯂꯩꯒꯗ꯭ꯔꯥ ꯕꯤꯅꯥꯅ ꯂꯩꯇꯦꯅꯦ ꯑꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯑꯍꯩꯕ ꯑꯃꯥꯏꯕꯤꯒ ꯂꯩꯍꯧꯗ꯭ꯔꯥ ꯂꯩꯇꯦꯍꯦ ꯀꯥꯏꯗꯦ ꯑꯃꯥꯏꯕꯤꯅꯣ ꯀꯤꯕꯨ ꯀꯤ ꯁꯛꯇꯥꯁꯤꯒ ꯆꯠꯂꯍꯦ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯥꯃꯥ ꯅꯣꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯍꯩꯕꯒ ꯂꯩꯕ꯭ꯔꯣ ꯃꯗꯨꯅ ꯕꯦꯝꯃ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗ ꯈꯨꯠꯄꯥꯛꯁꯤꯟ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯝꯇ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯁꯣꯟꯅ ꯆꯨꯕ꯭ꯔꯣ ꯉꯥꯎꯕ꯭ꯔꯣ ꯅꯣꯏ ꯐꯖꯅ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯣ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯉꯁꯥꯏꯗꯩ ꯃꯇꯧ ꯌꯦꯡꯂꯤꯕ ꯕꯤꯔꯅ ꯈꯣꯏꯅꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯑꯝꯇ ꯇꯞꯊꯧꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯤꯁꯛꯁꯤꯡꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯊꯦꯡꯅꯔꯨꯔꯤꯕ ꯆꯐꯨ ꯑꯗꯨꯗꯤ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯦ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯁꯤꯗꯒꯤ ꯃꯊꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯊꯋꯥꯏꯁꯤꯡꯅꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯈꯔ ꯆꯥꯗꯨꯅ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯅꯈꯣꯏꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯔꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯉꯥꯛꯊꯣꯛꯄꯤꯔꯒꯦ ꯅꯪꯅ ꯁꯝꯅꯔꯨꯔꯤꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯂꯥꯏꯍꯟ ꯍꯟꯇꯣꯛꯄꯤꯔꯒꯦ ꯄꯥꯠ ꯑꯗꯨꯗ ꯑꯩꯅ ꯐꯨꯝꯂꯝꯕ ꯆꯐꯨ ꯑꯗꯨꯕꯨ ꯑꯣꯏꯅ ꯅꯪꯅ ꯃꯥꯌꯣꯛꯅꯔꯨꯔꯤ ꯑꯗꯨꯅꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯂꯒꯦ ꯈꯣꯏꯅꯧ ꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯏꯪꯊꯔꯤ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯡꯀꯣꯛ ꯀꯣꯛꯄꯒꯨꯝ ꯄꯨꯡꯌꯥꯡꯂꯤ ꯑꯁꯨꯝꯅ ꯕꯤꯔꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯕꯤꯗꯨꯅ ꯀꯨꯕꯦꯔ ꯃꯥꯕꯨꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯕꯗ ꯃꯄꯨꯟꯁꯤꯒꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯁꯝꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ